Masida Mahana Hagibsi Delhi the Kauraga, Motium Toduna, Tarakiba Adu, Emelishing a cow from Tokti Hadanasu, Mana Fodoli. Mana Fodoki Motunda Waba my own river state a Sigi, Miamgi, Ayaba Yaudrabadi, the leader Lapungam Loy, Hypam Togi, the leader Kauraga, Karakana, Motium Toduna, Tarakiba Adu, Emelishing a cow from Tokti have a wafam sini, wafam sima kogi in Pilat, Tauramda, Mahana Fodokibani. Chalagadi, Delhi the Chalagadi Tonapana Chapiu, Miamgi, you'll come to Chapiu, Koyi, Miami, who'll pura Chapiu, have a from the Nita Moduga, Ayalachini Mohang, Haitare, Manipurgi, Emelishing, I am the two in a Fodopasi, Miamna, Lengakshin Bio, Hibagi, Kola, Lakpomatum, the Habitat Garaxumoy, Delhi the Chetana, Amadi, Atumomatum, the Lengaxiam, the Ganahabi, or from Zitazabasi, Miam, the Dumpiduna Lakpani, Adubu. Emelishing Hibamatum da Chanterna PR Tamsilapodagi, Manipura law and other gipibum sing, Karamakai Pare, having wafam su, Adam Pondogna, Balivani, Aduga, Lengak Semba, Asidagidi, Manipurda, Inktapa, Mahokshagi, Pusida, Hanzelakpa, Asinihana, Maru Oi, Karigumba, Inktapa, Madi Santi, Esilak Lagadi, Mahokshana, Masana Adum, Manipurgi popular government, Asi, Sweden Lakani, Hiba, Wafam si, Yam the Toina Tambani, Hibatare, Aduna. Tamo Hosiksi Manipurda Lengak Ama Semba Yabagi Inktapagi Fibam Adu Lakpadagi Lengak Sem Nabagi Kaurakpo Oigadoribra Natraga 2027 election Pangtokidriba Asigi Yenglakanda Kaurakpo Oigadoribra Maramdi Mamanga ruling government Amana Hugi MPG election da yamna chawng mai thiba nang hubagi mami ama ta khibduna maram morika da 2027 da pangthok ge election asida popular government ama semaudragadi yamna chawba kogi MP election da mai thiba nang khiba adumna nangadra haibagi pakhatpaga loinana lenga ama leiragadi maduda MLA minister gi phibam da leiragadi amana karakbagi thajaba leibaduna maram morika da lenga kasi sembagi mathau tabadu oigedoribra Tamo Kamani Bay Santi Lakpadagi Sakar Shem Nabagi, Korupo Gidoribu Natraga 2027 election, Yang Laganda Korupo Gidor Tamo Kamani Muslims. Doctor Jay among the Hajaki Buduni. Sagi Imang and Bina, the Rida Kaurga Moitem Todona Tarakiba, Tarakiba do MLS in the Kopum Tokte. Ado say that Imang and Bina from the Panjaramakana say Pla Ibon Lakshakipo. I know hiding inside your Panjakibo. I see Imang. Imagingi wakal thulakpa imagingi oiba mama mo ina masaj na pidi ba message moi phata bina table ko phata thungna lai ro habane mama ngasi hai thungna lai ro habane ado den aina hajani di ngarang ji khogi chahi magi manungda amtang thok ko adugumba khoi nupi langi thoram ne ba karama nupi langi thoram yamna historical moment oiba yam historic moment oiba ko khoi chahi lisang sitna Imale Mani Pusik and Nabona, the Imagine Logi Nupish Sultan check. I could do but I forever Berkey, President Howard Laga, I could like a Tamiba, then Chief Secretary of Howard, they could give Nupis in you, Takatanaki, Pungi, but she can say, but Masaki personal interest, Masaki personal work, Masaki personal to one, but Atu remember the Aiko. Narang Z, I wasn't having the Narang, Takan of Yahweh in Pals Natra. Narang Ngarangi nupi lan nupi si ngarangi lagi ba program si bawudi whole day sabsana mo yawi rakanda sabsana mo nungai ta ba pen ta ba image na logi sulang do kai kuno kula kan ngarang mo ko le henjani ha hijabani to kai kin poto adu ngarang mo to koi Delhi yore na haibi yara na ba ki theka ta sena ri me aming je oi masagi interest masagi to 1% work le badi yai adu phana wore ga su sai ya se khata ai da nungai ta frele du khum ni ko samjari je de na mana kai mate Adi lakte question G kemate taseng na MLA kharadi ko tarang na mai kendra na mai kendra na party ki le bendra taba da mi jona tawjeri ba magi work progress na magi tawjeri ba thokki matungina vote karak pa yaw mi khra dum lei ko ko dum ui ko khut thek ba vote karak pa yaw mi khra dum lei tawbatabu lei ba ba ki issues na maram mo rakanda tagai pa na pen da bi am lei ba adu kendra ki ona yengulaga di Kendra gi wona yeng magi prajas na mai kendra suna dum tagai phana kare ni sak mai yeng na ga na magi tu ba thok tu da mai kendra gi phana thok tu ba khra tu de yeng ga da amuk kahan magi intention le ba kam khra yaram bi ai to ku to issue that MLA oina atra ga na popular government ma le ga power pai ga vote le thra ga di kar roi da mi mem yauri ba ko si fo mo ngani ko
ꯂꯩꯔꯤꯕ ꯏꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯔꯀꯥꯔ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔ ꯂꯩꯔꯒꯗꯤ ꯃꯣꯏꯗ ꯄꯋꯥꯔ ꯑꯃ ꯂꯩꯔꯦ ꯄꯋꯥꯔ ꯂꯩꯔꯒꯗꯤ ꯃꯣꯏꯗ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯔ ꯂꯩꯔꯦꯗꯅ ꯇꯥꯕꯤꯔꯤꯀꯣ ꯄꯋꯥꯔ ꯄꯥꯏꯔꯒ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯒꯗꯤ ꯇꯔꯪꯁꯦꯟ ꯄꯋꯥꯔ ꯑꯃ ꯄꯥꯏꯔꯒ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏꯗ ꯈꯔ ꯒꯨꯟꯗꯥ ꯃꯆꯥ ꯃꯆꯥ ꯇꯧꯅꯤꯡꯕ ꯚꯣꯠ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯥꯅꯤꯡꯕ ꯁꯝꯊꯤꯡ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯗꯤ ꯀꯩꯗꯧꯔꯒꯦꯕꯨ ꯁꯔꯀꯥꯔ ꯁꯦꯝꯗꯕ ꯌꯥꯗꯦꯕ ꯁꯔꯀꯥꯔ ꯑꯃ ꯂꯩꯇꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯄꯋꯥꯔ ꯈꯔ ꯂꯩꯔꯤꯕꯀꯣ ꯄꯋꯥꯔꯈꯔ ꯂꯩꯔꯤ ꯃꯣꯏꯅ ꯑꯗꯨꯒꯤ ꯄꯋꯥꯔꯗꯨ ꯄꯥꯏꯔꯒ ꯑꯗꯨꯒꯤ ꯄꯋꯥꯔꯗꯨ ꯁꯥꯟꯅꯔꯒ ꯅꯝꯗꯅ ꯚꯣꯠ ꯀꯥꯒꯦ ꯍꯥꯏꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯅ ꯅꯨꯡꯁꯤꯕꯗꯒꯤ ꯊꯥꯒꯠꯀꯗꯧꯕ ꯃꯤ ꯈꯔ ꯀꯣ ꯀꯦꯟꯗ꯭ꯔꯅ ꯅꯨꯡꯁꯤꯕꯗꯒꯤ ꯊꯥꯒꯠꯀꯗꯧꯕ ꯃꯤ ꯈꯔ ꯑꯗꯣ ꯃꯦꯛꯁꯤꯃꯝꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟꯁꯦ ꯌꯧꯔꯕꯅꯤꯅ ꯃꯦꯛꯁꯤꯃꯝꯗꯤ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯃꯒ ꯁꯔꯀꯥꯔ ꯑꯃ ꯄꯥꯏꯔꯒ ꯄꯋꯥꯔ ꯈꯔ ꯄꯥꯏꯔꯒ ꯚꯣꯠ ꯂꯦꯞꯇ꯭ꯔꯒꯗꯤ ꯀꯥꯔꯣꯏꯗꯕ ꯃꯤ ꯃꯁꯤꯡꯁꯦ ꯀꯥꯔꯣꯏꯗꯕ ꯈꯨꯠ ꯊꯦꯛꯄ ꯌꯥꯔꯦꯕ ꯀꯣ ꯈꯨꯠ ꯊꯦꯛꯄ ꯌꯥꯔꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯀꯣ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯅꯕ ꯆꯠꯂꯒ ꯖꯤ ꯌꯥꯅꯕ ꯆꯠꯂꯒ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯁꯔꯀꯥꯔ ꯑꯃ ꯂꯩꯕ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕ ꯃꯣꯏ ꯈꯔꯗꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕ ꯃꯣꯏ ꯈꯔ ꯊꯕꯛ ꯇꯧꯕ ꯄꯋꯥꯔ ꯄꯥꯏꯁꯜꯂ ꯊꯕꯛ ꯇꯧꯕ ꯍꯣꯠꯅꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯅꯤ ꯍꯣꯁ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯥꯛꯏꯕ ꯏꯁꯨ ꯗꯦꯠ ꯏꯁꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯂꯥꯛꯏꯕ ꯏꯁꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁꯇ ꯀꯣ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯌꯨ ꯊꯥꯈꯤꯕ ꯃꯣꯏꯁꯦ ꯃꯁꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯦꯞꯁꯟꯅꯕ ꯍꯣꯠꯅꯕ ꯃꯁꯥꯒꯤ ꯄꯋꯥꯔ ꯍꯦꯟꯅ ꯄꯥꯏꯅꯕ ꯍꯣꯠꯅꯕ ꯃꯁꯥꯒꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯅꯤ나 ꯉꯁꯤ ꯂꯩꯕꯥꯛ ꯀꯥꯡꯍꯣꯡ ꯆꯥꯏꯕꯗ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯕꯅꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯅ ꯉꯁꯤ ꯂꯩꯔꯤꯕ ꯃꯤꯔꯣꯟꯒꯤ ꯏꯃꯥꯁꯤꯡꯅꯁꯨ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯍꯣꯜ ꯃꯥꯡꯗ ꯆꯠꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕꯗꯨ ꯌꯦꯡꯀꯥꯟꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯃꯤꯔꯣꯟ ꯑꯃ ꯈꯜꯂꯀꯥꯟꯗ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗꯣ ꯍꯥꯟꯅꯒꯤ ꯑꯍꯜ ꯂꯃꯟ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯗꯣ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯀꯔꯝꯕ ꯄꯥꯟꯗꯨꯛ ꯂꯥꯛꯍꯟꯕ ꯌꯥꯔꯒꯦ ꯀꯔꯝꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯒꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛ ꯂꯥꯛꯏꯕ ꯏꯃꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯣꯁ ꯁꯛ ꯃꯥꯏ ꯌꯥꯅ ꯆꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯗꯤ ꯀꯣ ꯑꯆꯨꯝꯕ ꯍꯥꯏꯕ ꯌꯥꯕ ꯁ꯭ꯇꯦꯖ ꯅꯠꯇ꯭ꯔꯦꯕ ꯑꯆꯨꯝꯕ ꯇꯧꯕ ꯌꯥꯕ ꯁ꯭ꯇꯦꯖ ꯅꯠꯇ꯭ꯔꯦ ꯑꯆꯨꯝꯕ ꯍꯥꯏꯕ ꯌꯥꯕ ꯂꯩꯇ꯭ꯔꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯃꯤꯗ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯄꯋꯥꯔ ꯄꯥꯏꯕ ꯉꯝꯕ ꯄꯩꯁꯥ ꯌꯦꯟꯕ ꯉꯝꯕ ꯀꯣ ꯇꯧꯕ ꯉꯝꯕ ꯒꯠꯁ ꯂꯩꯕ ꯀꯣ ꯒꯠꯁ ꯍꯥꯏꯁꯦ ꯑꯐꯕꯗ ꯅꯠꯇꯦꯀꯣ ꯑꯐꯕꯗ ꯅꯠꯇꯦ ꯐꯩ ꯀꯣ ꯃꯤ खरा पैसा पाइजदबा यूथ्स की मरक्ता खरा मसिंग तुमफल कंगुसिंगे कमाय थुदेक्सिगे कमाय ननहनजिगे गार खन मदुगु मै स्टेशन दा लेबम तम ओइरे बदुना लेइबा इशू जे हाइजिनिंग जे लेइबा मतम जे लेइबा इमास न थमोय सेंगना लाकदबा मिरोन नमा मणिपुर मगी दमक हौरेबा मसा सिंजे करम मसा सेम थौ तारे करम मिरोन सेम थौ तारे बजे खन मतम ओइरे बको दुना लेइबा इशू जे करिमता नते कनागुम एमएलए खरदी ngsa hami question do kanaगुम एमएलए खरदी कनागुम लीडर खरदी सरकार सेम पामी तो मनबु चीफ मिनिस्टर ओइगेरा चावनबु ओइगेरा ओइनिंगबा एक्स वाई जेनो ओइनिंगबु इसनु अखोइगिदि पावर अम पाइ ले होर लोरे अखोइगी लेंगा अम लेदि हाबदु ले होर लोरे अदुना अखोइ भोट नुवाइना भोना लोरे खन जुम एमएलए खर याव यावलिनि हाबदि होस पेन अदुना लेरिबे इशू से सेम दरिबा लेंगा अम सेम दुरिसे इन द इंटरेस्ट ऑफ था मंगा दा पाइरसु अनि दा पाइरसु अहुम दा पाइरसु को सही म पाइरसु को मसी अखोइ मणिपुरना अखोइ फर्स्ट नते कनो अखोइ इंडियन मूवी दा कोइ नै नबि नायक इन फिल्म म कोइ सुम यिमिरम मनि को होस को नायक इन फिल्म यिमिरम अमेशपुरीना चीफ मिनिस्टर फिल्म म अनिल कपूरना मीडिया हाउस दा लैबा दुंबा मीडिया पर्सन म ओइरकान दा वांग हंग मतम दा एक दिन हाइताइने मार हाइदो नो मक्तक चीफ मिनिस्टर ओइरगा येंगो के वानि खंगनि गाय माना या खोखोना मदो अदे मान नो चीफ मिनिस्टर ओइरकान दा गुरु ने खाइरकान दा लास्ट चीफ मिनिस्टर ओइरिबा अमेशपुरी दो फागा जेन हललमदो मी येगी इंडिया की पॉलिटिकल सिस्टम से अखोई मणिपुर फर्स्ट नतेबको अदुवा अतोपा अचोसो स्टेट सिंगना सनाइबा नीति नियम खुदिमक से सिगी इन्फ्लुएंस मणिपुर हाइजलपनेबको अदुना मणिपुर की वोट लेपिरिबा खरा खरा सही सांगना कानिंग कंबु सिंगिना कदरगेबु आंपली लाम खानारेबा को खतंगबु नुगायद्रदि लोइना मखुता आइने खतंगबु नुगायद्रदि लोइरे हाइदि हाइनिंगा लेत्रे होसुना ngsaigi horiba masim tumkhalaiba dugumba miyang seba tawningba political activist oiro political social activist oiro natrana ngsaigi any political platform da miyang social work to oiro horiba sin doi kangbu je kamana thudik sige kamana vote ka sige ai ke dro vote ka ga ni ai je mayam gi nusiba mayam da afa thok tawba mayam gi damak tang sai ngamjaba thok khara sharing tawraga miyam gi awaba da throk yaraga miyam coordination thok chamina ga vote ka na khundu leitre ba jiti ko paisa khara pheng tanjil laga nampu sapu da vote का दे बगी फिल्म ने लेना बनिना अजी मन उरिसी 27 की इलेक्शन सिदा एनी कॉस्ट ओइनिंग बमिन ओइलो
ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃ ꯄꯥꯏꯔꯒ ꯁꯔꯀꯥꯔꯗꯨꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯕ ꯚꯣꯠ ꯈꯥꯎꯅ ꯍꯣꯠꯅꯕ ꯁꯤꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯂꯩꯔꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯤ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯝꯃꯨ ꯅꯤꯅꯤꯗ ꯑꯣꯏꯔꯁꯨ ꯁꯔꯀꯥꯔ ꯁꯦꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯋꯥꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟꯁꯦ ꯈꯪ ꯊꯕꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯅꯤ ꯈꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯀꯅꯥꯅ ꯀꯟꯕꯤꯗꯣꯔꯤꯒꯦꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅ ꯀꯟꯕꯤꯗꯣꯔꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯔ ꯀꯥꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯂꯟ ꯊꯨꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯎꯔꯛꯇ꯭ꯔꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯦ ꯚꯣꯠ ꯀꯥꯕꯤꯒꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯒꯦꯕꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯑꯩꯈꯣꯏ ꯀꯟꯕꯤꯒꯗꯧꯅꯤ ꯍꯥꯏꯒꯠꯂꯛꯑꯦꯕꯀꯣ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡ ꯑꯗꯨꯗꯤ ꯑꯥꯒꯤ ꯂꯩꯔꯤꯕ ꯗꯦꯜꯂꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯥꯒꯤ ꯂꯩꯔꯤꯕ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯃꯣꯏ ꯚꯣꯠ ꯄꯤꯔ ꯀꯥꯍꯟꯕꯗꯤ ꯅꯠꯇꯦꯗꯅ ꯀꯣ ꯃꯣꯏꯕꯨ ꯚꯣꯠ ꯄꯤꯔ ꯀꯥꯍꯜꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯃꯣꯏꯕꯨ ꯚꯣꯠ ꯄꯤꯔ ꯀꯥꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯍꯟꯒꯗꯒꯦ ꯑꯗꯨ ꯈꯟꯗꯗꯅ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯦ ꯑꯥꯒꯤ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯥꯛꯊꯨꯡ ꯈꯔꯗꯤ ꯄꯤꯔꯤꯗꯅ ꯆꯥꯛꯊꯨꯡ ꯈꯔꯗꯨ ꯑꯩꯈꯣꯏ ꯀꯥꯏ ꯊꯝꯃꯒꯦ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯐꯕ ꯃꯤꯔꯣꯟ ꯑꯃ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯐꯕ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯍꯧꯈꯤꯕ ꯏꯃꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯣ ꯂꯧꯕꯤꯔꯀꯥꯟꯗ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯜꯗ ꯑꯣꯏꯔꯣ ꯆꯪ ꯂꯥꯎꯕ ꯂꯩꯕꯥꯛꯀꯤ ꯈꯪꯒꯗꯧꯕ ꯖꯥꯇꯤ ꯈꯪꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯈꯟꯗꯕ ꯖꯥꯇꯤꯒꯤ ꯃꯐꯨꯗꯤ ꯍꯤꯡꯅꯩ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯔꯣꯟ ꯑꯃ ꯃꯅꯤꯄꯨꯔ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯐꯝꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯣꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯌꯦꯡꯉꯤꯁꯦ ꯇꯨꯡꯒꯤ ꯑꯦꯂꯦꯛꯁꯟ ꯑꯃꯒꯤꯗꯃꯛ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯒꯤꯗꯃꯛ ꯅꯠꯇꯦ ꯇꯨꯡ ꯃꯁꯥ ꯚꯣꯠ ꯀꯥꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯣꯏꯕ ꯀꯣꯛꯇ ꯑꯩꯈꯣꯏ ꯆꯨꯔ ꯂꯩꯕꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯋꯥꯕꯅꯦ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯕꯣꯁ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯇꯥꯃꯣ